Koirengna Luchingba UNLF na Oktaba Oktabisingi Mathakta action Louba Houkhre Paubasi ngasi nungthil phongkhiba kanglaipa ki maira pause dagi lokhatchabane Koirengna Luchingba United National Liberation Front UNLF na Manipur da finunggi haksang yonthoktu sel tanabagi karbar chathariba miyoisingi mathakta akanba midyeng changba haukibaga loinana ngarang numidang Bisnupur district ki mafam amada asigumba khunai mangnabagi thawong chathabada maruwaina chenaba ama yauna punna miyoy ani fagatuna media ki mamangda puthokre paugi mifam aduda Koirengna Luchingba UNLF ki wangang loi pibarel angom chana paumi singda phongdokhibade lamdam asida khwaidagi liraba lalanglup asina mating leiba Manipur gi khunai ama semgatnabagi damak matam pumbada mangjil thana saruk yaduna sem saduna leiri haina phongdokibaga loinana ngasi finunggi haksang yonthokduna khunai asibu leikha tana mangkhinaba honariba singi mathakta akanba midyeng changba hori haina lauthokhe mahangna makha tana asigumba immoral oiba lamchat sajat asina sahi lising ani ahum henbagi top puwari leijaraklaba Manipur gi khunai asibu mangthongnaba kanna honarakli haina nungnang ba phongdokladuna asigumba thawong asina achangba khunai ama sembada thoidok hendongna Thaudang lauriba Manipuri mitai nupi singbu mangan nabagi achoba machak ama oirakani haiba wafam thamkhe pibarel na masigi matangda Koirengna Luchingba UNLF na thijinba haubaga loinana oktaba lichat chajat chaliba sing asigi manungda yaitong phamdongba sing yaure haibagi likhun khara phangba ngamle haikhe mahangna ngasi fagalagliba finunggi haksang yonthokduna sel tanbagi thawong chathariba nupi anigi manungda amade masa mangna ba semjabada natana atopa karisu khangjadriba nupi angang kaya amasu lambi asida chingsinduna khongdahan ba miyoi ni hairaduna mahaki mathakta chunaba sairak piraga nei aduga atopa chahi nauriba lambi asida khongda ba kuidriba tangkhul furup ki nupi macha amade masana chumthoksana bagi tanja piba oina naga furup ki CSO singda sinakhraga ni haina lauthokhe paumi singi mamangda puthoki ba phinunggi haksang yonthokduna sel tan badan ha kaya bu singsin bani haibe singjamai singa makha dagi nupi moirang them ongbi beve chahi ni fu aduna mahangna lambi asida khongdarakliba si chahi manga taruk surakle haikhibaga loinana ngasi faubada mahangna nupi kaya ama lambi asida chingsinkhre haikhe mahangna sumna mapuroiba kainaraba matungda naga mapal singjubung leiraktagi nupi ama ihan hanna lambi asida chingjinbikhi haina phongdokhibaga loinana masida kumbi kendradagi ex MLA amasu mahaki contact bifam oirakhi haikhe nupi asina mahangna lambi asida chingsinkhiba nupi singi manungda kuki yauna atopa phurupki nupi mayam amasu yauri hairaduna nupi sing asigi manungda Guwahati amade Delhi yauna Manipur gi atopa mafam kayada chanakhiba mayam amasu leikhre haina paudamkhe hauji oina North AOC amade Khuman Lampak area yauna Imphal gi mayolda leiriba hotel mayam amada mahaka pulliba nupi singa nupa singa loina duna Oktaba lichat chajat chatpagi thavak toina tawi haina singjamai chinga makhadagi ni haibe nupi asina media da phongdokladuna lisang sinna mahangna tawragliba thabak asigi damak lale amade tungda sigumba thabak tawbagi mahutta hingnabagi achumba lambi amada chatlaga ni haikhe Koirengna Luchingba UNLF na phagalakhiba masagi finunggi haksang yonduna sel tanbagi thabak chatharambi atopa nupi aduna mahak masa asi tawsemdagi ni haina phongdokladuna mahak Manipur da thorakpa tha amarom ta ngai re maduna lambi asida changsilakpasu pangkui kuidri haikhe mahakna makha na matung tabada aranba lambi asida amuga na khongda jararoi haibagi thajabasu phongdokhe